ngasi iol amasung Lainingthau Saname Temple Board, Sri Govindaji Temple Board, amadi tongan ba oja sing asina yaubiba adugumba yamna tungi puwari oirogadaba yamna maruoiba mifamni haina ina dokatpa luktingi maikaidagi thamjari ngasigi keynote address asi iol gi secretary general ama oina miyamda tentakna thamjarage matam amada aikoi asiatic power oina haina humna watta pada pukai langai thanna palamba dumba ireipakni adunga sidi hiram khuding makta sathina sontharaba soktharaba yengu bada simadi phari haiba ngamdraba adumba phibam amada leire habasi khoi mayamna khangminare Lengak londa, semit londa, khunai londa, atai hiram khuding makta aikoi kayam soksin khre, aikoi kayam solabage, aikoi kayam upai leitre haiba ase handaki irang asida aikoi gi khunai sigi miyam da khudomina thillaga aikoi da tak leire amadi miyam asina tarang yamna taseng uba ngamle ngasi aikoina fangliba saitheng kaya ase aikoina matam sangna Thoksa khidaba, Soi khiba, Lan khiba amadi Kanadaba Thoksil Thorang kaya da ka hena thawai yausin khiba adugumba kaya adugi mahini haibada haimanba thoklaroi ngasidi aikoi subunumba kanba ipai pusingna thambi namba lu tongda yaukraba chanabi Thongna lingjen leiba lingjen manaba aikoi gi nat chanabi ngaktuna thambagi hainabi asina singbagi macha singase tapna kaithakiduna tangjaraga niraga hingba mana tongningba pangtongda tawwa yasal laktaba thakha onarakpa aphapata tungmang amang atong khangdaba panghingda hingba pangleida leiba thoba pangtongda tawwa pangangangba panghing hingba adugumba punsi marelama haibadu oirare awa anana thallaba maikai khuding langoi challaba namthabiba thoksil thorang kaya amadi masigi mathakta aikhoigi asonba amadi asoiba lengaglon ngaglo pibi daba khunai oiba lairabagi chang nongmagi hengalakpa sufom nompham leiraktaba lambi thong amatta ningtamna satpa ngak yaraktaba leifam su nongmagi sapsal laktuna piksal laktuna aikhoigi lambi thong amatta chatpa yaраktaba leifam piksalakpa sapsalakpa contraction torakpa mising su ka henna hantharakpa pokpa sibagi khal chauna kairakpa mitok ki misingna ising ichaugum ka henna hengalakpa ngasi aikhoigi khunai sigi miyamgi minmangda taduna leire asigumlaba phibam asida aikoi kayam kuina aikoi gi saktam ngakle hi mating leina hingbu ngamkhigani aikoi gi isa isu singi phibam kari ohegani khanbada masigi damak wakhal khallubada thawai wadaba kana leiram khigani asigumlaba phibam asida yaitom khamdongba nungai yaifaba khara khaktang oiba khunai asigi miyamna pokpadagi siba phawbagi thabak thorom singda ka hena hajau tauba matam manghanba sel changhanba ake emokda sel ka hena changhanba miram gi sanabi kaya hapchinduna masina amuk maram oiraga aikhoi gi khunai gi saktam asida chauna singnarakpa asina singba kaya asina su amuk aikhoi gi senmil londa achoubo saitheng ama pirakpa ase akoi gi khunai asigi miyam da thoklari masina lairba khunai bu amuk hena laira talhalli aduga maning halhalli asigumlaba phibam masida aikoi khunai asigi miyamna laire namagun ngakpada kangduna sibagum khunai ase tumna kangduna manghau manga doba hainabi asida lupsinduna aigi mai ngaktaba yade haibagi matada leitrabasu lairabasu tawdab yade haibagi matagum nat chanabigi mingda
पंगतौद तौसिन्नरक्पा हापचिल्लक्पा अमदि मसीना मरम ओइरगा सेल का हेन चंगहनबा मतम का हेन मांगहनबा असे अखोइगी ख्वाइदगी असोइबनी मसी अखोइ चुंथोकपा मथौ ताइ मपान लमगी चक्चा युथक फिजे चक्चा वंगांग संगांग अके अमौ लोन कल्चर चनलोन चट एजुकेशन एंटरटेनमेंट आइडियाज मयाम असे सुमहत जाय पुबा अदुगुम्बा मगुन चेनबा चाउरबा साफु अमनी मसीना अखोइगी नहा सिंगबु तपना तपना चिंगसल्ली मसीदी याम थुना लौनगनबा पामसु यामना पामबा अदुगुम्बा थबक थवोंग सिंगनी अदुबु मसीना अखोइगी नाट अमदी सक्तमदा तुंगदा करी ओइरकदगे हाइबसे कनानासु खंथरुदे खुदोंग थिबा लाकनी हाइबसिसु कनाना खंथरुदे मपान लमगी नाट चनबी फिजे चक्चा अमदी वखलोनबु थागवांगबनी साखतपनी हाइना खंदुना असुगुम्बा चनबीसिंग असे लौसली ngasi अखोइगी नात होंगलकलिबा अकीबा मसक अमदी मितौ तंबगी हालेंगबा लेतबा माना माना तौनुंगबा पंगतौदा तौरको मोंग असिदी अखोइगी नाट की सक्तम चौखटनबा नते अखोइगी नाट की सक्तम मांगथरकनबा अखोइगी खुनाइगी सक्तम मांगथरकनबा अचौबा साफु अमनी हाइबदा हाइमनबा थोकलरोय मसी अखोइना तराइना लोकफम थोक्त्रे मसीगुम्बा फत्रबा मचत असे थिंगनबा मियाम हुपना इहो अमा कल्चरल रीजनरेशन इहो अमा चंगसनबा मथौ तारकले हाइना ngasi gi timbiriba miyam gi mafamda iyol gi maikei degi nolukna thamjari।